Lengchen Bershimaya, Manga Pakanga Taram Luxury, Nasimu Mam Gidamakta, the Railwayman Anishuba episode Pudran Luxury. Mamang episode factory Manung the Ladyba, fail sep, system Singadu Yadavadagi, system the control Tawangam Devadagi, Union Carbide Factory Manung Dagi, who Jelava Gas, MIC, Lake Oduna Paitoraki, Sweeper, Biziaki Masanapi, Sohinigi, Luhong Navagidamakta, Borado Su Yoshilaki, Aduga Gorakpur Dagi Laliba, Train Adudana. Ansari ki nupi machani ga loinana imat ka thengna nabagidamakta Bhopal train station da lakhi episode 2 gi ahan basin asi gas leak oigadaba chahi ama hena walingi gi mamangda thokhiba thodokni sinna sida ansari gi masa wai sangdrabi nupi edu machan pi ga loinana hospital amada leptuna lerami hospital gi mi singaduna mahaki nupa ansari gi asi bhakchang adu pusinduna postmortem haunana ba sem sakhi mathangi sinda imana ansari gi nupi mamangda khuru khuda koladuna Taudo asi kamdona thokibano haina hanglami Ansari gi nupin hairi factory gi miyo singaduna Ansari hatkibani Ansari na nongma thaba halakpa matamda mahak lok yamna khuki mamisu yamna thuppe hai factory da gas leak oiba ama yawi hai gas leak adubu mangonda semhankhi hai leak oiraliba gas adu manam taba matamda mitsu thuppani hemankhiduna mittagi pi takhi aduga manam adu morok ngobagi manam gamanai gas adu manam namluba matamda habane hemankhiduna lok hanjin khui lok khuba matamda I yaurakhi I mayam othorakhi lok khuba hemnamidagi mit phawba chongthokadaba manki thaudo adugi matungdagi ansari na thabak toklage haiki adubu aina nauno polakadoriba icha amadi ekhoigi imung manung asi khalaga paisa kharada oirabasu tan khisi haduna thabak to hankhide ansari gi nupina thamoi shokna makhol thokna kabladuna hairi masipu numak aigi irani paisa kharagi damakta aigi nupa laikhidre iman hairi masida babi gi maral kemta natte lalibadi Union Carbide Factory gi official sing aduni ado babi factory gi missing adi kari hairibage hauje Ansari gi nupin hairi paisa bag asi piraktuna ekhoida tumina layu thaudo asi gi matangda wa khemta haiganu hairi adubu salimadi mahaki mapuribagi punsi gi mamalni haiduna pirakliba paisa sing adu ubada mahakti ningamdaba sumasum helakhi imana ansari gi nupi hairi babi paisa asi loksilu babi emadi lakadoriba angang sing adu gi damakta paisa sing asina kharada oirabasu mateng tawnagadoribani imat ki wahai asi taba matamda ansari gi nupi dudi yamna ngaklammi matai mage angakpa matawaduda imana hairi babi aina wasaktuna hairibasini ansari gi laman aina soidana maki singani asomdana operation room manungda doctor ani duna ansari bu postmortem tawnana bagi damakta lenthatlami masigi matungda ansari gi hakchang manungdo oiramliba fiba madu ubada doctor animak ngakpana khamthengki ansari gi pathaba pumthaba hauraba kairaba langsadu lokthorakhi langsadu lenthatuna yengluba matamda lungs manungdagi I mushin muba chentharakkhi Dr. Raman hairi asuk yamna fibam thina sokpa lungs ti amuk phawba udri senior doctor aduna hairi masidi icham jamba gas nate hu chelaba gas hydrogen cyanide ka thengnarubadagi lungs asi fibam si oiraklibani matang asida hydrogen cyanide hariba hu asi MIC gas ki mahi aduga isinga thengnaruba matamda reaction thoktuna semlakliba gas adubani hydrogen cyanide haribase mathangi sinasina Bhopal train station dagi station ani haigalaga leiriba Itarsi junction hariba train station aduni station adugi station master da hanuraba nupa amana mahaki mamagi death certificate mangkhre amukta thibiyu haduna matung coin inaduna hairami adubu station master aduna di hanuba nupa adugi wa thawaina taramde station manungda leiriba Benedict hariba officer aduna railway communication system adu asoyangam yauribra haduna koyeng yengduna lerami mahaki matawdu ubada station master na hanglai Benedict kadauba yaurabake Benedict na hairi karisu yaude adubu Bhopal junction di offline leraklibase kuire makoiga paw phawna khidaba kuire tanja sida staff ama chensilaktuna station master da hairi sir Bombay dagi aiga hana thabak tominaramba imanaba amana railway ki general manager Rati hariba nupadu ekhoigi Itarsi hariba railway junction asi inspection tawnanabagi damakta chatkre hairakle station master amadi atai official sing adu kibana mamai mamit chapham honglami station master na hairi general manager Rati Pande hariba nupadu mahak line nate maramaduna Rati Pande general manager na lakpa matamda mahaki special train GM special tongduna lakani maramaduna GM special hariba train adu karamba station jorakle haibadu
manak nakpada leiriba train station singchida phone tawduna hangao adubu Benedict na harai Bhopal di haujik phaba offline leri masina kamdauba tariba sir station master na harai Bhopal gi telecommunication line semlibani repair tawuda matam khara changkhini Benedict na harai adubu railway station aduda Gorakhpur dagi lakliba train adudi yarakadaba matam kitang asilakle kamdauna paw phaunagani station master na harai yaudringeda Bhopal station ju telephone line semba loiraga akoida paw pijarakani madugidi kachu khaluranu haujiki oinadi railway gi general manager na tongduna lakliba mahaki GM special hariba train adu kada yoroklabgi haibadu madu oina thiu asomdana Gorakhpur dagi lakliba train adudi Bhopal station yausilakadaba sumnatagi station ani khatang asilakle train asida ansari gi nupisu macha sing puduna lakli aduga ansari gi sit gi hek mamangda mama macha amasu phaminaduna leiri makoina famliba mafam adugi nakanda nupa khara na wari sanarami akhoi gi lekai da leiriba Punjabi gi dukan adugi mapu Punjabi edu yamnadi mapu mapau phavani adubu irang asina maram oiraga karisu lanjadraba nupa adubu mayam changduna hatopi khrabani nupa man harai kamdauna lanjadi hairibano Punjabi Sikh kangunani leba asigi prime minister oirambi Indira Gandhi hatkibado nupa manam harai Punjabi Sikh anina Indira Gandhi hatki haidunabu tha ani ahum hena irang hauduna leire irang marak asida Sikh Punjabi lishing ahum hena hatkrabani atopa nupa manam harai jungle da u achoba manyan ba tarabadi manakta leiriba u macha sing aduda ate akai kharadi adum yawba tabani tanja asida train adugi ga laktuna harai nakhogi kanglom masen gi wari do nayum do ena sanaruro swaida aduguma wari sanaganu haiduna thinglami gar aduna ansari gi nupi na famliba mafam adu yoslapda mahaki mamangda famlibi mama macha adugi manakta ta aduna leiriba kirpanda torchlight adu thalaki adu losallu haiduna ingi toraki kirpan haibadi Punjabi Sikh singna makhoi gi makhwangda yeptuna puriba thang macha aduni ansari gi nupi gi mamangda famliba mama macha ni edo Punjabi Sikh macha oirami mama macha ni dudi train manungda tongliba nupa sing aduna sanariba wari du taba matamda kibana thak thak niglami asomdana imat ki thabak mafamda senior loco pilot aduda ima na report torai sir ngasi gi train sembal loikhre makha tawgadaba thabak kai leiribage senior loco pilot aduna harai haujik semliba telephone line sing asi sembal loidrabadi thabak makha tawba yakhiroi maram aduna ngaktang potha khichi haduna phaminarami ngaihak leiraga loco senior pilot adu washroom chaluge haduna torchlight ama puduna satki mahakna train manungdagi tholaktuna mapan tholakpa matamdadi mafam aduda hanaga manadaba manam namthiba ama nammi khaladuna manak nakpada kari lege haduna koyeng yenglami adubu makhoidi factory manungdagi gas leak oirakle khangdabanina ka henna khanjaluduna washroom da adum changki tanja asida manak nakpada leiriba hui haudong sing adusu gas ki manam taba matamda makhoisu kana kana khonglarakhi asomdana Bhopal train station da Gorakhpur dagi lakadoriba train adu yorakadore haduna train adu tonanabagi train station manungda mi mayam ama laktuna train ngaiba haunarakhi mathangi sinda station master gi office manungda Bijaya ipa pakhana chensilakhi station master na Bijaya kedorabage haina hanglakhi Bijaya na kabladuna harai nupa mem gi luhongba lakpa matamda akoina baton tawrudaba masing tharudaba mi khara lakchile maram aduna luhongbagi damakta chana thanaba silibase konaroi dawri adubu luhongbagi cha henjang thongba lakliba miyoi sing aduda anauba lakliba miyoi sing adugi chana thanaba henjang kharaga thungbiyu hairaba matamda lupa 350 pirao madu natrabadi thongoi harakle adubu hojikti aigi famda paisa amata leitre maram aduna ichanapi gi luhongba si kaidanabagi damakta sagi mafamdagi lupa 350 kata laugi haiduna chelaklibani station master na magi money bag ta ayawa paisa khudimak lokthoraki adubu sumnatagi lupa 300 khata ngairami lupa 300 adu Bijaya da pirami adubu Bijaya na paisa adu lauraga kapladuna harai lupa 350 sudrabadi makoina cha henjang thonggatlu haiba yararoi Bijaya amadi station master makoini na ngangnariba wari du taba matamda express bandit na magi phuri khawda yariba lupa 50 lokthokutuna Bijaya da pirami Bijaya na station master amadi express bandit ta makhul onaraduna thagat wahi kaya ama hairami Bijaya su mafam adudagi machanapi luhongba kaidanaba haiduna hathu chenki station master na police haduna lakliba express bandit hairi thonglon selu express bandit na thonglon seladuna masa matomda haijai huran ba aina kari maram gidamakta mingonda free da lupa 50 pithoklibano Bijaya na station master gi office thagi tholakpa matamdadi office ki mamangda famliba guard adudi mayada kongon oraduna hugi mayaina siduna leramle adubu guard aduna sibadudi kanamtana khangnaramde Bijaya na lambida lakpa matamda lambida leiba miyoi sing adu lepambadagi masa matomda tuthanaraki Bijaya su gas ki manam aduna mamai thuplami yamna su harami
asomdana train senphamda senior loco driver aduna washroom dagi tholatlaga ima tananaba laurakhi manam chidi ontona namthikre ima nangsu manam se namra senior loco pilot lepambadagi mafam aduda tuthaki ima su loco pilot ki manakta lake haduna train adu ki thong hangdoklui adubu manam adu taba matamda ima thong lansinduna train driver singi leifam oiriba ka aduda amuk changki ima mahangna namliba manam adu karino haiba khangle maram aduna phi machet ama ising thaaduna chothanki asomdana sohini gi lohongfamda su lohongba lakliba mayam maraktagi lepna mi kaya ama gyan mangduna tutharakhi asomdana bijana mayumda halakpa matamda magi mamangda leramliba miyoi khudimak hugi mayai aduna wanthaduna tarakhi bijasu hugi mayai aduna laimaida uptuna tasinki asomdana imana mahana chothankhiba phi machet aduna mamai mamit kupsinduna senior loco pilot adugi manakta lakhi adubu imana yorokpa matamdadi nupa adudi siduna leramle asomdana sohini su mayam langduna chenaribaduda kari torobage haduna mapana chenthoraki adubu mahana chenthorokpa matamdadi magi boragadoriba nupa adusu hugi mayaina laimaida siduna ta leramle imatsu mana thabak toriba mafam aduda kochen chinduna hinghoriba mi leibra haiduna kothi thirami adubu changlakpa matamdadi mahaka thabak tominariba miyoi sing adudi loina siduna leramle maya maraktagi laibak faduna haujik phawba hinglamliba ahal oiraba nupa adubu imana kannanabagidamakta laimaidagi chingkhatuna purakhi asomdana imat ki mayumda imat ki mamadi machanupa thabak chatkhri haiduna mayamna yum thadoktuna chenaribadu yaramde imat yaudana kamdona matomda yum thadoktuna chatkani khallubada makhong thangduna chatpa ngamkhide ima na kanduna purakhiba ahalorba nupa adu nungse changdaba train driver singi leifam ka adu da pusilakhi hanuba aduna hairakhi aibu yum phawudu thinbiyu asomdana station master gi imungda station master gi nupina machanupa nawasta makhoi gi amanba scooter gi solo thoktuna mafam achi thadoktuna chen kinaba tawrasi harami adubu nawasna wakhalwan hairakhi babana kamdauga turiba asomdana rohini gi lohongfamda leiriba miyoi singaduna rohini da chen khrasi harami adubu rohini di mama lakpa ngai duna lehori aduga mama bijayana asomda machanupigi luhongba kaidanabagidamagta mahangna purakliba lupa 350 adu makhona chena paiduna mabukna setladuna mayumgi maikairomda chatlammi aduga station master gi machanupa nawasna mama amadi machanupi puduna makhoi gi makhoragi mayum tamna scooter thauduna chatkhi station manungda mayam koilang langduna chenaba tarabasu station master amadi express bandit makhoi ani di nungchichangdaba kada thonglansinduna laikibana mapanda langnaribadu kemta taramde station aduda leiba mama mapa leitraba angang ani adugi mayam baduna manau nupa atombagi asiba hakchang pamladuna kaplibadu ubada station master magi ka manungdagi yamna pakhatna chenthoraki station master na station da kadorabage yam langi haiduna tholokpa matamdadi mahaki station da leiriba miyoi singadu station singi mafam khudingmakta siduna asiba hakchang oina ta duna lerami hinghoriba kharana kochen chelami mathwai hingnanabagidamagta oiramliba mataw si ubada station master di wa ngangbo phapongam khide chap jungna leptuna laikhi express bandit su asiba ngang adu puduna mapanna chenthoraki station master na su mafam adu da ta duna leriba miyoi sing adu da ma ge ngam mateng panglami masidagi hendoktuna station master na mayam chena bada haurak liba majaw adu su mahangna chinchinduna muthalami station master mamit mamangda uriba thodok sing adu mamit na phawa thajaba ngamlamde kochen chenduna station da leiriba miyoi sing adu gi mateng panglami adubu station master mayam gi mateng pangna mahaksu sor mapung phana honba ngamlakte station gi jaga amada lemai da ta duna leiriba bijabasu station master na chingkhatuna leiringe tanja sida express mandit na angang asiba du pamladuna chelakhi station gi maning thangma saraktasu hojik oiriba phibam masiga chap manai mayam pungkai kaiduna chena hore station master na sor mapung phana honba ngamboi ngamdaboi toroduna lok khura garai nungchita kariguma posak ama yaure maram aduna ni mayamse lokan nakana khuduna wanthaduna tanaribase express bandin harai sar ibani na nangi kaada leringe matamdadi karishu tawgide maramaduna nangi kaada amuk changlasira asomdana station adugi waiting room da leiriba miyoi singaduna mathwai hingnanabani haiduna thong thonau lonchinduna mapandagi thong thonau hangdokpa yadara mangaklami aduga mapanda leiriba miyoi singaduna mathwai hingnanabani haiduna waiting room manungda changnanaba honarami adubu manungdagi thong thingduna laikibana makoina changba ngamlamde maram aduna manakta leiriba chawkri amadi atei pochai paiduna waiting room gi thong amadi thongnau sing adu thugaiduna ka manungda changnaba honarakhi ka manungda chensinnarakhi aduga waiting room manungda chensilaklaba miyoi sing aduna mapandagi miyoi sing adu amu chensilaktanabani haiduna makoina thugaiduna changlakhiba thongnau sing adu manakta leiramliba desk amadi bench sing sizinaduna thingjinki mapandagi maya mathang chensinnarakpana waiting room manungda leiramliba pochai sing adu kang khongchairami waiting room da leiriba electrical board adusu mayana mathong maram khangdana pochai panglangda langnabadagi mai horakhi
असोमदना स्टेशन मास्टर की नाकंद लेरिबा अनीसुबा अपिकपा वेटिंग रूम अदु स्टेशन मास्टर ना उरमी मरम अदुना मनाकता लेरमलिबा मियोइसिंग अदु अनीसुबा वेटिंग रूम अदुदा चंगो हाइदुना हुइचेन खोंदुना लंबी तालखी असोमदना इमाचु महांगना सेंबा लोइख्रबा लोको ट्रेन अदु थौदुना स्टेशन मास्टर ना लेरिबा जगह अदुदा महांगना कलखिबा हनुब नुपादा पुदुना लाखी स्टेशन अदुगी वेटिंग रूम मनुंगदना एक्सप्रेस बंदिटना महांगना ngasai सेनदुना लाक्लिबा ममा मपा लेजद्रबा अंगांग अदुबु वेटिंग रूम की जगह अमदा निंगथिजना थमलमी थमोय कायना अंगांग अदुगी असि भक्चांग अदुदा येंगलमी हौजिक्ति स्टेशन मास्टर की पाउता मतुंगिना स्टेशन अदुदा हिंगौरिबा मियोय खुदिमा वेटिंग रूम मचा अदुदा पुन्ना तासिनदुना लेरमी सोहिनीसु मयु ममांगदा गैस की मया अदुना वंथदुना ताकी मी खतन ते सोहलिबसे अत्या मथक्ता पाइरिबा उचे वयासु गैस की मया अदुना लेमायदा सीरगा तारखी हौजिक्ति फैक्ट्री देगी थोललिबा गैस असि भोपाल की मफम खुदिमक्ता पाक सन्ना संदोखरे असोमदना कुमावत हाइरिबा रिपोर्टर अदुगी महाकी प्रिंटिंग हाउस अदुदा पुलिस खरा लाक्तुना महाना यूनियन कार्बाइड फैक्ट्री की मरमदा फोंगदोरिबा न्यूज की आर्टिकल अदु फोंगनु मधु फोंगलुरगा नंगोंदा करिसु कानाबा फंगलोय हाइदुना रिपोर्टर अदुदा पुलिस सिंगना धमका तरोमी कुमावन हाइरई नंगबु लोरिबा मपुसिंग अदुदा आइकी हौरे हाइना हाइरुरो अदुगा नंगसु नयुमदा फजना पथारुरो आई थबक तवदबा लई आई चलगे हाइरमी एसआई अदुगा कुमावतका चटपा यानी यारोय हाइदुना यामना कन्ना मुगनादुना लेरमी तंजा सिदा अहल ओइरबा कांस्टेबल अदु चंगसिलक्तुना कुमावपु फाथरमी अदु हाइरई नंगना फैक्ट्री की मपुसिंग की मायोक्ता लैरगा मखोय खनाबगी महुत्ता मखोय मनाक्ता चतुना फजना वारी सानौ मदु ओइबा तारबदी नंगिसु कानागनी मफम असिदा लैरिबा मियोइसिंगिसु कानाबो ओइगदोरिबनी कुमावा नाहरई कानाबा पांबा नखोयदी कानाबा फंगलाबा नत्रा नखोय कानाबा फंगलाबदी नयिम चतुना पथारुरो आई थबक तवदबा लई चलगे हारमी अदुबु लाक्लिबा एसआई अदुना कुमावत की मंगक्षम पाइदुना महाकु फाजलमी मखोयना असुमना तौरिंगे तंजासिदा पुलिस की रेडियोदा असुमना लारखी मफम असिदा लैरिबा पुलिस खुदिमक हेडक्वार्टर दा लाओ यूनियन कार्बाइड तगी गैस लीक ओरकले पाव चिताबा मतमदा पुलिस अनिदु हाथु हाथु चेनखी अदुगा कुमावतना मागी प्रिंटिंग हाउस मनुंगदा लैरिबा कैमरा अमदी अते अते पोछकसिंग पुदुना भोपालदा लैरिबा फैक्ट्री दु तमना महाकी अपत्पा स्कूटर दु थौदुना चटखी असोमदना एमआईसी की गैस टैंक पोखाखिबा मफम अदुदा फैक्ट्री दुबु चलाइरिबा मेसन अमदी अतोपा ऑफिशियल अमा गैस मार्क्स अमदी अते अते प्रोटेक्शन सूट मैम उपलबा मतुंगदा गैस टैंक की थंबम अदुदा लाखी मेसन का लामिनरिबा ऑफिशियल अदुना हाइरई नुंगसित की ओना तेनबा माइकैदा सीएलओ हाइदुना पाउताक पिरंबा अमा यावबदगी अखोगी फैक्ट्री दा लैरिबा वर्करसिंग असि सीबगी मसिंग यामना हंथरिबनी मदुगी सुमथक्ता मफम असिदा सीदुना लैरिबा कामरुदिना लैनुंगदा फुमदुना लैरिबा एमआईसी गैस यावबा टैंकी अहुम असिबु समनरिबा पाइप अदु डिस्कनेक्ट तौरमबगिनी सुमनतगी गैस की टैंकी अमखतंग पोखारिबसे नलमदबा तारबदी शहर असिदा लैरिबा मियोय खुदिमक टैंकी अहुम असि पोखाइरक्तुना खुदक्ता लोइना सिरमनी मथंगे सिंदा मेटसेन महाका लोइना चलुबा ऑफिशियल अदुगा मखोय अनि चंगदुना फैक्ट्री मनुंगदा लेहौरिबा वर्करसिंग अदुदा असुमना हाइरखी ngasi thokliba laibak thireba thaudo asi factory sibu nungsidaba mioi kharana lana thabak toksinbadagi thokpani makoina cheksindabadagi thokpani wahai asi taba matamda official adudi ngakpana khamthinglami factory gi worker myam amadi company asigi damakta kamrudin mathwai thakrabani adu metsanadi asuk phajada mongda hairi metsana mafam aduda leiriba worker sing aduda asumna hairaki haujikti thaudo ama thoklabanina mafam asida leiriba mioi khudimangna ekhoida loina target toroklakani maram aduna factory gate asi thingjalo kanamta changhan bayaroi police oigera local mi oigera reporter su changhan ganu america dagi akhoi company gi oiba ukil laktriwa fawadi mafam asida kanamta changhan bayaroi official aduna hairi hospital dagi call hanjin tawraklei police station dagi su call mayam ama laklei makhoida kariwa haigadori Metsana hairi hauji US da phone tonanaba line phangdri US da leiriba company gi official singna hairakpa wa matungina police amadi hospital da pau PC America da leiriba official singa pau phauna driba makhaidi thaudo asigi matangda kanamta da karishu haiganu asomdana kumawana Bhopal yausilakpa matamdadi mafam adudagi miyoi kaya ama chenthonaraki adubu kumawati achumbagi damakta siba phawa kiramde mamai mamita phi ama khumjiladuna Bhopal tamna changki factory manungdana Metsanna 1982 gi Tyson gi safety report adu file marakti gi lokthoktu na mahangna paksin ki aduga America headquarter da Bhopal gi factory dagi gas leak oire haduna facts ama thaki asom station manungdana station master amadi express bandit makhoi anina waiting room manungda leiriba anaba miyoi sing adu question senarami tanja sida nupi macha amana mahaki mama sor hon khidre haduna yamna kanna lawrakhi adubu laibak fabadi waiting room manungda doctor ama yarami doctor adu changsilaktuna nupi adugi hakchangi fibam yenglami doctor aduna nupi do sor hondaba kuire siba tare haduna mouth to mouth CPR torami maya ada sor kamsilami
ꯇꯟꯖꯥ ꯑꯁꯤꯗ ꯕꯤꯖꯌꯥꯁꯨ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯃꯇꯣꯝꯗ ꯉꯥꯏꯔꯝꯂꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯇꯧꯔꯛꯏ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯃꯗꯤ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯦꯟꯗꯤꯠꯅ ꯕꯤꯖꯌꯥꯕꯨ ꯐꯖꯅ ꯐꯥꯊꯔꯒ ꯃꯐꯝ ꯑꯗꯨꯗ ꯐꯖꯅ ꯐꯝꯍꯟꯈꯤ ꯕꯤꯖꯌꯥꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯁꯥꯔ ꯀꯩꯗꯧꯔꯤꯕꯅꯣ ꯌꯨꯝꯗ ꯆꯠꯂꯒ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨ ꯌꯦꯡꯕꯤꯔꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯗꯥꯏꯇ ꯉꯥꯛꯇꯅꯤ ꯔꯦꯜꯋꯦꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯗꯥꯏꯇ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡ ꯍꯨꯝꯗꯣꯛꯂꯝꯃꯒ ꯆꯠꯄ ꯍꯧꯅꯗꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏ ꯅꯨꯄꯤ ꯑꯃꯗ CPR ꯇꯧꯍꯧꯕ ꯗꯥꯛꯇꯔ ꯑꯗꯨꯁꯨ ꯃꯌꯥꯗ ꯀꯣꯡꯒꯣꯜ ꯑꯣꯔꯗꯨꯅ ꯋꯥꯟꯊꯔꯛꯈꯤ ꯗꯥꯛꯇꯔ ꯑꯗꯨ ꯈꯨꯗꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯍꯪꯂꯛꯏ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯈꯨꯗꯛꯇ ꯁꯤꯔꯦ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯩꯅꯥꯅꯣ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕꯁꯤꯕꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯂꯥꯎꯔꯛꯈꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏꯆꯠꯅꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯅꯨ ꯃꯈꯣꯏꯒꯤ ꯃꯁꯥ ꯊꯦꯡꯂꯨꯅꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯄꯦꯁꯦꯟꯖꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯃꯍꯥꯛꯄꯨ ꯗꯥꯛꯇꯔꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯗꯥꯛꯇꯔ ꯑꯁꯤ ꯁꯤꯔꯦ ꯃꯈꯣꯏ ꯃꯅꯥꯛ ꯆꯪꯂꯨꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯟꯊꯅ ꯍꯥꯏꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯗꯥꯛꯇꯔ ꯑꯁꯤꯅ ꯅꯨꯄꯤꯗꯨꯗ CPR ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤꯅ ꯍꯣꯟꯖꯤꯜꯂꯛꯂꯤꯕ ꯍꯨ ꯆꯦꯜꯂꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯗꯥꯛꯇꯔ ꯑꯁꯤꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯍꯣꯟꯖꯤꯜꯂꯝꯃꯒꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤꯗ ꯍꯨ ꯆꯦꯟꯕ ꯒ꯭ꯌꯥꯁ ꯑꯃ ꯌꯥꯎꯔꯕ ꯃꯥꯜꯂꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯉꯥꯏꯍꯥꯛ ꯃꯊꯥ ꯁꯥꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯍꯥꯏꯔꯛꯏ ꯕꯤꯖꯌꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯕꯤꯖꯌꯥ ꯃꯅꯥꯛ ꯆꯪꯗꯨꯅ ꯕꯤꯖꯌꯥ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ ꯇꯁꯦꯡꯅꯃꯛꯀꯤ ꯕꯤꯖꯌꯥ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯃꯍꯥꯛꯅ ꯂꯤꯠꯂꯤꯕ ꯀꯣꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯕꯤꯖꯌꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯈꯨꯝꯖꯤꯟꯕꯤꯔꯝꯃꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯕꯤꯗ꯭ꯌꯥ ꯂꯩꯈꯤꯗꯕꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯍꯪꯂꯛꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯔꯤꯕꯒꯦ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯥꯎ ꯄꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯒꯗ꯭ꯔꯥ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯍꯥꯏꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯀꯩꯝꯇ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯚꯣꯄꯥꯜ ꯖꯪꯁꯟꯗ ꯍꯧꯖꯤꯛ ꯃꯤ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯇꯥꯔꯁꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯥꯎ ꯄꯤꯈꯤꯗꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯏꯇꯥꯔꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯏꯇꯥꯔꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤ ꯊꯥꯔꯛꯄ ꯌꯥꯒꯅꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯄꯨꯂꯤꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯀꯤꯂꯣꯃꯤꯇꯔ 100 ꯍꯦꯟꯅ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯎ ꯄꯤꯔꯒ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁ꯭ꯇꯦꯁꯟ ꯃꯅꯥ ꯑꯁꯤꯈꯛꯇ ꯊꯣꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯥ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯔꯝꯃꯒꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯇ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯄꯨꯂꯤꯁꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯂꯩꯔꯤꯕꯅꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕ ꯃꯤ ꯄꯨꯗꯨꯅ ꯂꯥꯛꯎ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯁꯛ ꯊꯤꯔꯤꯕ ꯈꯨꯊꯤ ꯑꯗꯨꯒ ꯅꯪꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯗꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏꯅ ꯂꯤꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤ ꯒ꯭ꯌꯥꯁ ꯃꯥꯛꯁ ꯅꯠꯇꯦ ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯤꯕ ꯍꯨ ꯑꯁꯤꯅ ꯑꯩꯈꯣꯏ ꯌꯨꯅꯤꯐꯣꯔꯝ ꯂꯤꯠꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯁꯣꯛꯍꯜꯂꯛꯑꯣꯏꯗꯕ ꯅꯠꯇꯦ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯔꯛꯏ ꯚꯣꯄꯥꯜꯗ ꯒ꯭ꯌꯥꯁ ꯊꯥꯗꯣꯔꯛꯂꯤꯕꯁꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯂꯛꯂꯤꯕꯅꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯥꯠꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕ ꯂꯣꯀꯣ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯃꯗꯤ ꯏꯃꯥꯠ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯁꯥꯏꯟ ꯇꯧꯅꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯇ ꯍꯥꯏꯔꯛꯏ ꯑꯩ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯊꯤꯡꯖꯤꯜꯂꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯕꯨ ꯈꯥꯝꯂꯛꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯅꯪ ꯆꯦꯟꯅꯤꯡꯂꯕ꯭ꯔꯥ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤ ꯆꯠꯂꯒ ꯀꯔꯤ ꯈꯟꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯔꯁꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯃꯆꯥꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯈꯣꯏ ꯍꯥꯟꯅ ꯇ꯭ꯔꯦꯟ ꯑꯁꯤ ꯇꯣꯡꯗꯨꯅ ꯊꯥꯗꯣꯛꯈꯤꯁꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ ꯂꯣꯀꯣ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟ ꯃꯆꯥ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯆꯜꯂꯣꯏ ꯑꯗꯨꯕꯨ ꯂꯣꯀꯣ ꯇ꯭ꯔꯦꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯔꯒ ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕ ꯃꯤ ꯂꯧꯔꯨꯕ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯔꯥꯡ ꯍꯧꯔꯛꯈꯤ ꯄꯥꯎ ꯄꯤꯕꯗꯣ ꯑꯩ ꯑꯣꯏꯅ ꯆꯠꯀꯦ ꯍꯥꯏꯅꯔꯛꯈꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯅ ꯀꯥ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯃꯣꯏ ꯅꯈꯣꯏ ꯁꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯥꯎꯔꯕ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯒ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯁꯣꯔ ꯍꯣꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯥꯡꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯊꯨꯒꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯊꯣꯡ ꯍꯥꯡꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯉꯝꯗꯨꯅ ꯅꯝꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃ ꯌꯥꯝ ꯊꯨꯅ ꯆꯦꯟꯊꯣꯛꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯆꯦꯟꯊꯣꯛꯈꯤꯕꯒ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯊꯣꯡ ꯈꯪꯊꯤꯡ ꯊꯤꯡꯖꯤꯟꯈꯤ
ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯆꯦꯟꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯣꯀꯣ ꯇ꯭ꯔꯦꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯉꯝꯗꯅ ꯂꯝꯕꯤ ꯃꯌꯥꯏ ꯆꯠꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯞ ꯂꯦꯞꯄꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕ ꯃꯈꯩ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯅ ꯂꯦꯞꯄꯝꯃꯤ ꯇ꯭ꯔꯦꯟ ꯃꯅꯥꯛ ꯌꯧꯕ ꯉꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯋꯥꯏꯇꯤꯡ ꯔꯨꯝ ꯇꯝꯅ ꯆꯦꯜꯂꯛꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯁꯤꯔꯝꯃꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯅ ꯗꯥꯏꯇ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯑꯃ ꯁꯤꯈꯤꯕꯁꯤꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯅꯨꯡꯗ ꯏꯔꯥꯡ ꯍꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯊꯣꯡ ꯃꯅꯥꯛꯇ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯉꯁꯥꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯗꯨꯅ ꯃꯥ ꯍꯥꯟꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯤ ꯅꯪ ꯌꯥꯝꯅ ꯊꯧꯅꯥ ꯐꯈꯤꯗꯥꯏꯅꯦ ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃꯅ ꯑꯃꯗ ꯁꯥꯎꯅꯗꯨꯅ ꯄꯥꯈꯠꯄꯗꯒꯤ ꯏꯔꯥꯡ ꯍꯧꯅꯔꯛꯂꯤꯕ ꯑꯗꯨꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯗꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯃꯌꯥꯝ ꯁꯪꯒꯠꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯏꯃꯥꯠꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯑꯩ ꯑꯣꯏꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯈꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯔꯨꯃꯥꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯅꯥꯇꯣꯟ ꯑꯃꯗꯤ ꯃꯆꯤꯟꯕꯥꯟ ꯃꯦꯟꯁꯤꯜꯂꯝꯃꯤ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯗꯨꯅꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯪꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯀꯥ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯝꯃꯨ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯇ ꯁꯤꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯏꯃꯥꯠꯅ ꯃꯍꯥꯛꯀꯤ ꯂꯣꯀꯣ ꯇ꯭ꯔꯦꯟꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯋꯥꯏꯇꯤꯡ ꯔꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯈꯤ ꯏꯃꯥꯠꯅ ꯋꯥꯏꯇꯤꯡ ꯔꯨꯝ ꯌꯧꯔꯛꯄꯒ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯥꯔꯕꯥꯔ ꯐꯦꯛꯇꯔꯤꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯦꯃꯤꯀꯦꯜ ꯂꯤꯛ ꯑꯣꯏꯔꯛꯄꯅꯤ ꯃꯅꯨꯡꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯄꯥꯈꯠꯅꯗꯨꯅ ꯃꯔꯥꯡ ꯇꯧꯅꯔꯛꯈꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯏꯃꯥꯠꯇ ꯍꯥꯏꯔꯛꯏ ꯏꯃꯥꯠ ꯅꯪꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯥꯏꯅꯦ ꯅꯪꯅ ꯑꯈꯪꯕꯁꯤꯡꯗꯣ ꯍꯥꯏꯔꯛꯑꯣ ꯏꯃꯥꯠꯅ ꯃꯈꯣꯟ ꯅꯤꯛꯂꯗꯨꯅ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯐꯦꯛꯇꯔꯤꯗꯒꯤ ꯊꯥꯗꯣꯔꯛꯂꯤꯕ ꯍꯨ ꯄꯨꯔꯕ ꯒ꯭ꯌꯥꯁ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯒ꯭ꯌꯥꯁꯅꯤ ꯃꯤꯑꯣꯏ ꯈꯔꯗꯅ ꯃꯤꯑꯣꯏ ꯑꯗꯨ ꯈꯨꯗꯛꯇ ꯁꯤꯒꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯄꯨꯡ 5-6 ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯑꯋꯥ ꯑꯅꯥ ꯈꯥꯡꯂꯕ ꯃꯇꯨꯡꯗ ꯁꯤꯒꯅꯤ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁ ꯑꯁꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯐꯦꯛꯇꯔꯤꯗꯒꯤ ꯊꯥꯗꯣꯔꯛꯂꯤꯕ ꯒ꯭ꯌꯥꯁ ꯑꯁꯤꯅ ꯃꯤꯠ ꯑꯃꯗꯤ ꯂꯪꯁꯇ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯒ꯭ꯌꯥꯁ ꯃꯅꯝ ꯇꯥꯕ ꯃꯇꯝꯗ ꯃꯤꯠ ꯌꯥꯝꯅ ꯊꯨꯞꯄꯤꯕ ꯑꯃꯗꯤ ꯁꯣꯔ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯕ ꯉꯝꯗꯅ ꯂꯣꯛ ꯄꯪꯈꯨꯗ ꯈꯨꯔꯤꯕꯁꯦ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯪꯂꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯝꯗꯧꯅ ꯀꯟꯒꯗꯧꯔꯤ ꯏꯃꯥꯅ ꯍꯥꯏꯔꯛꯏ ꯐꯤ ꯃꯆꯦꯠ ꯑꯃꯅ ꯆꯣꯠꯍꯜꯂꯒ ꯅꯥꯇꯣꯟ ꯑꯃꯗꯤ ꯆꯤꯝꯕꯥꯟꯗ ꯈꯨꯝꯖꯤꯟꯕꯤꯌꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒ꯭ꯌꯥꯁ ꯑꯁꯤ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯈꯤꯕ ꯉꯥꯏꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯟꯗꯤꯠꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯅꯁꯥꯒꯤ ꯔꯨꯃꯥꯜ ꯑꯃꯃꯝ ꯂꯧꯊꯣꯛꯇꯨꯅ ꯏꯁꯤꯡ ꯈꯔ ꯆꯣꯠꯍꯜꯂꯒ ꯅꯥꯇꯣꯟ ꯑꯃꯗꯤ ꯆꯤꯝꯕꯥꯟ ꯈꯨꯝꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯔꯨꯃꯥꯜꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯣꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯟ ꯂꯦꯞꯄꯣ ꯍꯥꯏꯔꯛꯈꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯏꯃꯥꯠꯇ ꯍꯥꯏꯔꯛꯏ ꯏꯃꯥꯠ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯊꯧꯕ ꯍꯩꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯅꯪ ꯅꯠꯇꯅ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯇꯧꯒꯦꯔꯥ ꯏꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯍꯥꯟꯕ ꯊꯕꯛ ꯖꯣꯏꯟ ꯇꯧꯕ ꯅꯨꯃꯤꯠꯇ ꯗ꯭ꯌꯨꯇꯤ ꯍꯨꯟꯗꯣꯛꯑꯝꯃꯒ ꯌꯨꯝꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯥꯎꯒꯅꯤ ꯁꯥꯔꯅ ꯑꯄꯥꯝꯕ ꯊꯕꯛ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯒꯦ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ ꯏꯇꯥꯔꯁꯤꯗ ꯄꯥꯎ ꯑꯃ ꯄꯤꯕ ꯗꯔꯀꯥꯔ ꯇꯥꯏ ꯃꯔꯝꯗꯤ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯒꯣꯔꯥꯈꯄꯨꯔꯗꯒꯤ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗ ꯌꯧꯔꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯣꯔꯥꯈꯄꯨꯔꯗꯒꯤ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯏꯇꯥꯔꯁꯤ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯤꯡꯍꯧꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕ ꯔꯤꯂꯤꯐ ꯇ꯭ꯔꯦꯟ ꯑꯃ ꯊꯥꯔꯛꯑꯣ ꯍꯥꯏꯈꯤꯁꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯏꯃꯥꯠ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯒꯣꯔꯥꯈꯄꯨꯔꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯌꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ ꯁꯥꯔ ꯇ꯭ꯔꯦꯟ ꯑꯁꯤ ꯀꯝꯗꯧꯅ ꯈꯥꯝꯒꯅꯤ ꯏꯃꯥꯠꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯔꯤꯕꯗꯤ ꯑꯟꯁꯥꯔꯤꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨꯅꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯐꯣꯟ ꯂꯥꯏꯟ ꯁꯦꯝꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯦꯂꯤꯐꯣꯟ ꯁꯦꯝꯒꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯣ ꯃꯈꯣꯏ ꯄꯨꯔꯛꯄ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯁꯟꯒꯤ ꯌꯥꯗ꯭ꯔꯤꯕ ꯇꯦꯂꯤꯐꯣꯟ ꯂꯥꯏꯟꯁꯤꯡ ꯑꯁꯤ ꯁꯦꯝꯂꯒ ꯏꯇꯥꯔꯁꯤꯗ ꯄꯥꯎ ꯄꯤꯕ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯚꯣꯄꯥꯜꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯑꯁꯤꯕꯒꯤ ꯃꯣꯡꯐꯝ ꯑꯣꯜꯂꯒꯅꯤ ꯑꯗꯨꯒ ꯒꯣꯔꯥꯈꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯍꯤꯡꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯠ ꯄꯥꯎ ꯑꯁꯤ ꯈꯔ ꯊꯨꯅ ꯄꯤꯗꯕ ꯌꯥꯗꯕꯅꯤ ꯏꯃꯥꯠꯁꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯒꯣꯔꯥꯈꯄꯨꯔꯗꯒꯤ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨ ꯕꯤꯗꯤꯁꯥ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗꯒꯤ ꯆꯨꯝꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 65 ꯂꯥꯞꯄ ꯃꯐꯝꯅꯤ ꯕꯤꯗꯤꯁꯥ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯑꯗꯨꯕꯨ ꯕꯤꯗꯤꯁꯥ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯃꯤꯍꯥꯠꯄꯁꯤꯡ ꯂꯃꯟ ꯈꯨꯝꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯍꯧꯔꯤꯕ ꯅꯍꯥ ꯈꯔ ꯀꯥꯈꯠꯂꯛꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯨꯆꯤꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯁꯤꯈꯀꯤ ꯃꯤ ꯑꯃ ꯎꯕ ꯇꯥꯔꯕꯗꯤ ꯑꯎꯕ ꯃꯐꯝꯗ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯅꯤ ꯃꯊꯪꯒꯤꯁꯤꯟꯗ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯃꯤꯡ ꯃꯊꯥ ꯍꯪꯂꯗꯨꯅ ꯏꯍꯟ ꯈꯪꯍꯟꯕ ꯇꯧꯔꯤ ꯅꯍꯥꯁꯤꯡ ꯑꯗꯨꯅꯁꯨ ꯑꯟꯁꯥꯔꯤꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯐꯝꯂꯤꯕ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯟꯁꯥꯔꯤꯒꯤ ꯅꯨꯄꯤꯗ ꯍꯪꯂꯛꯏ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ
ꯑꯟꯁꯥꯔꯤꯒꯤ ꯅꯨꯄꯤꯅ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯍꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯅꯪꯒ ꯐꯝꯃꯤꯟꯅꯔꯤꯕ ꯑꯁꯤꯗꯤ ꯀꯅꯥꯅꯣ? ꯃꯈꯣꯏꯗꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ? ꯑꯟꯁꯥꯔꯤꯒꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕꯅꯤ, ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯖꯤꯟꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯊꯥꯖꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯊꯥꯕꯁꯤꯡ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯇꯤꯇꯤꯗꯨ ꯊꯤꯌꯨ, ꯇꯤꯇꯤꯅ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯄꯦꯁꯦꯟꯖꯔ ꯂꯤꯁ ꯄꯥꯏꯔꯝꯒꯅꯤ꯫ ꯄꯦꯁꯦꯟꯖꯔꯁꯤꯡꯒꯤ ꯂꯤꯁ ꯑꯗꯨꯗ ꯄꯟꯖꯥꯕꯤ ꯃꯆꯥ, ꯁꯤꯈ ꯃꯆꯥ ꯀꯌꯥ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯀꯔꯝꯕ ꯖꯒꯥꯗ ꯐꯝꯂꯤ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯤꯇꯤꯁꯨ ꯃꯉꯣꯟꯗꯒꯤ ꯂꯤꯁ ꯑꯗꯨ ꯂꯧꯈ꯭ꯔꯕꯗꯤ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯟꯖꯥꯕꯤ ꯃꯆꯥ, ꯁꯤꯈ ꯃꯆꯥ ꯂꯣꯏꯅ ꯁꯤꯔꯒꯅꯤ ꯈꯪꯉꯤ, ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯦꯟꯒꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯤꯁ ꯑꯗꯨ ꯁꯦꯒꯥꯏꯔꯒ ꯇꯣꯏꯂꯦꯠ ꯃꯈꯥꯗ ꯅꯝꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯁꯤꯡ ꯑꯗꯨꯅꯗꯤ ꯇ꯭ꯔꯦꯟꯒꯤ ꯇꯣꯏꯂꯦꯠ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯊꯣꯡ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯟꯁꯥꯔꯤꯒꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕꯤ ꯄꯟꯖꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯒꯥꯔꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯁꯤ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯀꯟꯒꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯧ꯫ ꯑꯟꯁꯥꯔꯤꯒꯤ ꯅꯨꯄꯤꯅꯁꯨ ꯁꯤꯈ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯇ꯭ꯔꯦꯟꯒꯤ ꯒꯥꯔꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯂꯣꯠꯂꯤꯕ ꯇꯤꯇꯤꯕꯨ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯊꯨꯒꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯤꯡꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯦꯒꯥꯏꯗꯨꯅ ꯂꯪꯊꯣꯛꯂꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡꯒꯤ ꯂꯤꯁ ꯑꯗꯨꯁꯨ ꯇꯤꯇꯤꯗꯒꯤ ꯃꯨꯜꯂꯝꯃꯤ, ꯑꯗꯨꯒ ꯄꯟꯖꯥꯕꯤ ꯃꯆꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇ꯭ꯔꯦꯟꯒꯤ ꯒꯥꯔꯗ ꯑꯗꯨꯅ ꯄꯟꯖꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇ꯭ꯔꯦꯟ ꯇꯣꯡꯈꯠꯂꯛꯈꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯄꯟꯖꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯟꯁꯥꯔꯤꯒꯤ ꯅꯨꯄꯤꯅꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯗꯨꯅꯗꯤ ꯈꯪꯂꯦ ꯇ꯭ꯔꯦꯟꯒꯤ ꯃꯅꯤꯡꯂꯣꯝꯗ ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯐꯝ ꯂꯩꯇꯦ ꯍꯥꯏꯕꯁꯦ, ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯗ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯁꯤꯈ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯈꯤ꯫ ꯇ꯭ꯔꯦꯟꯒꯤ ꯒꯥꯔꯗ ꯑꯗꯨꯅ ꯄꯟꯖꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯒꯥꯔꯗꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯇ꯭ꯔꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯄꯨꯔꯛꯈꯤ꯫ ꯀꯥ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯆꯪꯍꯟꯗꯨꯅ ꯀꯥ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯥꯔꯗ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯡꯂꯣꯝꯗ ꯑꯦꯝ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯣꯏ꯫ ꯁꯤꯈ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯀꯤꯖꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯏꯇꯥꯔꯁꯤ ꯁ꯭ꯇꯦꯁꯟꯗ ꯕꯦꯅꯦꯗꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯚꯣꯄꯥꯜ ꯖꯪꯁꯟꯗꯒꯤ ꯄꯥꯎ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯍꯪ ꯍꯪꯂꯝꯃꯤ, ꯃꯁꯥꯗ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯗꯤ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯗꯨ ꯀꯗꯥꯏ ꯌꯧꯔꯛꯂꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅꯗꯒꯤ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯂꯥꯛꯄ ꯃꯇꯝꯗ ꯊꯕꯛ ꯑꯐꯕ ꯁꯥꯒꯦ ꯈꯟꯗꯨꯅ ꯉꯥꯏꯔꯤꯕꯅꯤ ꯃꯍꯥꯛꯇꯤ꯫ ꯏꯇꯥꯔꯁꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯉꯁꯥꯏꯗꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛꯁꯨ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ, ꯑꯗꯨꯒ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯈ꯭ꯔꯦ, ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯣ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯕꯦꯅꯦꯗꯤꯛꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯐꯂꯥꯏꯟ ꯂꯩꯔꯤ, ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯕꯦꯅꯦꯗꯤꯛꯅ ꯑꯁꯨꯛ ꯄꯥꯈꯠꯅ ꯍꯥꯏꯔꯤꯕꯁꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯪꯂꯛꯏ, GM ꯁ꯭ꯄꯦꯁꯤꯌꯦꯜ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨ ꯀꯗꯥꯏ ꯌꯧꯔꯦ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯕꯦꯅꯦꯗꯤꯛꯅ ꯈꯪꯗꯦ ꯍꯥꯏꯔꯛꯏ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ, GM ꯁ꯭ꯄꯦꯁꯤꯌꯦꯜꯗꯨ ꯍꯥꯟꯅ ꯊꯤꯔꯨꯀꯣ, ꯚꯣꯄꯥꯜꯒꯤ ꯇꯦꯂꯤꯐꯣꯟ ꯂꯥꯏꯟ ꯁꯦꯝꯕ ꯃꯇꯝꯗ ꯄꯨꯡ 2 ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯥꯎ ꯄꯤꯔꯛꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯨꯡ 2 ꯆꯪꯒꯅꯤ ꯍꯥꯏꯖꯔꯕꯁꯨ ꯄꯨꯡ 4ꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯪꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯟ GM ꯁ꯭ꯄꯦꯁꯤꯌꯦꯜꯗꯨ ꯑꯣꯏꯅ ꯊꯤꯔꯨꯔꯣ꯫ ꯑꯁꯣꯝꯗꯅ ꯏꯃꯥꯁꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯇꯦꯂꯤꯐꯣꯟ ꯂꯥꯏꯟ ꯁꯦꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯥꯒꯤ ꯍꯤꯡꯅꯅꯕ ꯆꯦꯟꯅꯈꯤꯕꯁꯨ ꯎꯔꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯇꯦꯂꯤꯐꯣꯟ ꯂꯥꯏꯟ ꯁꯦꯝꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇ ꯂꯣꯏꯅ ꯁꯤꯗꯨꯅ ꯇꯥ ꯂꯩꯔꯝꯂꯦ꯫ ꯇꯦꯂꯤꯐꯣꯟ ꯂꯥꯏꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯋꯥꯌꯔ ꯇꯤꯡꯕ ꯍꯧꯔꯝꯂꯤꯕ ꯑꯗꯨ ꯏꯃꯥꯅ ꯎꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯔꯨꯃꯥꯜ ꯏꯁꯤꯡꯗ ꯆꯣꯠꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯥꯏꯟ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯔꯦ, ꯃꯥꯒꯤ ꯐꯪꯍꯧꯔꯕꯗꯤ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯏꯟꯅꯗꯨꯅ ꯃꯨꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯏꯟꯅꯕ ꯃꯨꯟꯅꯕ ꯑꯗꯨꯗ ꯏꯁꯤꯡ ꯍꯥꯞꯂꯤꯕ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯗꯨ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯂꯩꯃꯥꯏ ꯃꯈꯥꯗ ꯑꯣꯟꯊꯔꯛꯇꯨꯅ ꯀꯥꯏꯔꯝꯃꯤ, ꯏꯁꯤꯡ ꯂꯣꯏꯅ ꯍꯩꯗꯣꯛꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯧ ꯎꯕꯗ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤ, ꯑꯗꯨꯒ ꯏꯁꯤꯡ ꯊꯟꯅ ꯌꯥꯎꯕ ꯂꯩꯕꯥꯛꯀꯤ ꯆꯐꯨ 3 ꯄꯨꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯏꯁꯤꯡ ꯄꯨꯔꯛꯂꯦ ꯍꯥꯏꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯁꯥꯎꯕ ꯐꯅꯔꯝꯃꯤ꯫ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯦꯟꯗꯤꯠꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯗ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯑꯁꯥꯎꯕꯗꯤ ꯈꯔ ꯐꯥꯊꯔꯒꯅꯤ, ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯅꯗꯤ ꯆꯠꯀꯗꯕ ꯃꯥꯟꯗꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕ ꯅꯪꯅ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯕꯒꯦ? ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯒꯣꯔꯥꯈꯄꯨꯔꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨ ꯍꯥꯟꯅ ꯊꯤꯡꯅꯅꯕ ꯇ꯭ꯔꯥꯏ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯐꯣꯟ ꯂꯥꯏꯟꯁꯤꯡꯁꯦ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯑꯝꯇ ꯆꯦꯛ ꯇꯧꯔꯨꯈꯤꯒꯦ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯏꯔꯥꯡ ꯍꯧꯔꯛꯈꯤ꯫ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯀꯔꯤ ꯃꯔꯝꯒꯤ ꯊꯤꯡꯒꯗꯧꯔꯤꯕꯅꯣ? ꯇ꯭ꯔꯦꯟ ꯂꯥꯛꯄ ꯊꯤꯡꯂꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯝꯗꯧꯅ ꯆꯠꯀꯗꯧꯔꯤ? ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ, ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏ 1,000,000ꯃꯨꯛꯇꯣ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯁ ꯂꯩ ꯍꯥꯏꯕ ꯈꯪꯉꯣꯏ, ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯔꯒꯅꯤ꯫
नुपा अमना अमुक हाइरई अखोइदि कमाइन तौबा ट्रेन अदु लाक्ट्रबदि अखोइ मफम असिदे कमदौना चटकनी स्टेशन मास्टरना हाइरई गोरखपुरदगी लाक्लिबा ट्रेन अदु थिंगलगा इतारसे हाइरिबा स्टेशन अदुदा पाउ पिगदबनी अखोइबु कन्ननबगिदमक्ता स्पेशल रिलीफ ट्रेन अमा थारौ हाइदुना माया मरक्तगी नुपा अमना लाउरई ट्रेन लाक्पा थिंगदनबगिदमक्ता स्टेशन असिदा लैरिबा फोन खुदिमक लोइना थुगाइरो स्टेशन मास्टरना हाइरई फोन थुगाइबा अदु ख्वाइदगी असोइबु ओइगनी थुगाइगनु अदुबु यामनबा मियाम अदुना हुपचलकपा मतमदा स्टेशन मास्टरगा मायाम अदुगा पानाबा ngamlamde मताव असी उबदा एक्सप्रेस बंदितना महांगना येबलिबा नंगमय अदु छतोक्तुना एम तौरई अदु हाइरई मफम असिदा लैरिबा स्टेशन असी कमदौना चलाय अदुगा स्टेशन असिगी करम्बा जगादा करी लै हाइबा ख्वाइदगी ममुताना खंगलिबा मी असी स्टेशन मास्टरनी मरम अदुना नखोइ म्यामना थ्वाइ हिंगे हाइबा ताराबदी स्टेशन मास्टरना हाइरिबा से इल्लु मागी लमजिंग लमताक नतना कनामतना नखोइबु कनबा ngamoi असुमना nganaringay tanjada imat ki train adu su amuk स्टेशन मास्टर की मनाक औशलखी स्टेशन मास्टरना एक्सप्रेस बंदितता थोंग थिंगजिलु हाइरमगा मात की मनाक तमना कन्ना चेनखी स्टेशन मास्टरना इमात हंगलई कमदौरे इमान हाइरई अइना मफम अदु यौबु मतमददी मियोय खुदिमक सिदुना लेरमले अदुबु लाइन सेमलेबा मियोय सिंग अदुनादी थबक खरा तौबदी हौरमले तरा खरादि तिंगहौरे स्टेशन मास्टरना हाइरई मखोइना तौरमलेबा थबकतो ब्लॉक लाइन दु सेमबो अरमगनी रेलवे की प्रोटोकॉल मतुंगिना ब्लॉक लाइन हाना सेमगदबनी इमान हाइरई सार ब्लॉक लाइन हाइबदी करिनो स्टेशन मास्टरना हाइरई ब्लॉक लाइन हाइबदी अखोइ स्टेशन असिगी ममांगदा अमसुंग मनिंगदा लैरिबा स्टेशन अनि सिगा अखोइ स्टेशन जिगा समनरिबा लाइन अदुनी लाइन असी इमरजेंसी मतमदा खक्ता सिजनबा लाइन असिबु मखोइना सेंबिरंबो ओइरबदी अखोइना पाउ पिबा सोइदनमकी यागनी अदो इमान अइना नोंगोंदा पिगदबा नंगिना थौ लोइरे मरम अदुना नंगसु नयुमदा चटलो इमान हाइरई सार अइगी युमदो कार्बाइड फैक्ट्री की वालगा हेक थंगनना लैबनी मरम अदुना इमुंगदा लैरिबी अइगी इमादो हिंगलमनरोय मरम अदुना अइसु स्टेशन असिदगी केमता चटलरोय अंसारी की नुपी अमदी अंगांग लाकदौरिबसिंग अदो मखोइ कन्ननबो ओइना खोनारगे मथंगी सिंदा स्टेशन मास्टर मखोइ स्टेशन की ऑफिस ता चंगलखी अदुबु ऑफिस मनुंगदा सीदुना तारमलिबा मियाम अदु उबदा स्टेशन मास्टर मखोंग थांजिनदुना चंगबा ngamlamde ऑफिस मनुंगदा ngasai mayam koilang langnaba tawbududa ब्लॉक फोन अनि की मनुंगदा ब्लॉक फोन अमदी काइदुना लेरमले अदुगा लेमहौरिबा अतोपा ब्लॉक फोन अदुसु लेमाइदा तादुना लेरमले स्टेशन मास्टरना ब्लॉक फोन अदुबु पांसिलमी अदुगा तरा खरा समजिनदुना याननबा सेमलमी स्टेशन मास्टरना सेमलिबा ब्लॉक फोन असि सुखी सेबेनिया हारिबा स्टेशन अदुगा समनरिबा ब्लॉक फोन अदुनी असोमदना बेनेडिक्ना सुखी सेबेनियादा फोन तौरदुना भोपाल स्टेशन की मरमदा करी करी पाउ ताबगे हंगलमी सुखी सेबेनिया की नुपा अदुना पाउ केमता तादे कम्युनिकेशन लाइन सेमलिबनी हारमी मखोइनी नसुमना वारी सानरिङैदा सुखी सेबेनियादा लैरिबा भोपाल स्टेशन गा सामनरिबा ब्लॉक फोन अदुदा रिंग खिंगलखी सुखी सेबेनिया की नुपा अदुना फोन अदु पाखलमी अदुबु असोमदगी फोन तौरक्लिबा स्टेशन मास्टर अमदी सुखी सेबेनिया की नुपा अदुगा वारी सानबदी ngamlamde कॉल रिंग दि चटलगा मखोइना हाइरिबा वाजुदी अमना अमदा तानरमदे भोपाल की स्टेशन मास्टर अमदी सुखी सेबेनिया की नुपा अदुगा वारी सानरिबा अदु बेनेडिक नसु तारमी मसीगी मतुंगदा बेनेडिकना हाथु हाथु चेंथरक्तुना मखोइगी स्टेशन मास्टरदा भोपाल गा हजु फाबा पाउ फाउनबा ngamद्रि हारखी स्टेशन मास्टर अदुना यामना साउना हाइरई जीएम स्पेशल ट्रेन दु थियु हाइरगा भोपाल दा तौलेरिसे कैगिनो तंजा सिदा ngasai सर्टिफिकेट मांगरे थिबियु हाइरिबा नुपा दु चंगलखी अदुगा स्टेशन मास्टर अदु हाइरई स्टेशन मास्टर आई करी मतेंग पांगु हाइबगे स्टेशन मास्टर अदुना ममाइ लेथरपु मतमददी ngasai हानुबा सासिनदुना लाक्लिबा नुपा अदु मखोइगी स्टेशन असिबु इंस्पेक्शन तौबा लाकदोरिबा जनरल मैनेजर अदु अरमी स्टेशन मास्टर कीबना थक निकलमी जनरल मैनेजरना बेनेडिक्ता हंगलई करी प्रॉब्लम लेरे हाइबनो बेनेडिक्ना हाइरई भोपाल गा अखोइगा पाउ फाउनखिदबा कुइरे मरम अदुना अइना सुखी सेबेनियादा कॉल तौबनी अदुबु सुखी सेबेनियागा भोपाल गा समनरिबा ब्लॉक लाइन अदुददी कॉल अनिरा अहुमलक लामी अदुबु वारी सानबदी ngamde मखोइ अनिना वारी सानरिबा कॉल दा वा हाइनाबा तानादेबदो आइसु ताइसार जनरल मैनेजरना स्टाफ अमदा हाइरई भोपाल स्टेशन की मनाक्ता लेबा पुलिस स्टेशन अमदा फोन तौ अदुगा पाउ लो अदुगा जनरल मैनेजर अदुना स्टेशन मास्टर यामना साउन हाइरई असु कुइना पाउ फाउनबा ngamदना लैरिबा फिबा मसिदा तराय तरायना लौथोकलिबा करी मरमगिनो मसी मतुंगदा जनरल मैनेजर का पुलिस स्टेशन अदुगा वारी सानरमी अदुबु फोन अदु पुलिस स्टेशन दगी डिस्ट्रिक्ट मजिस्ट्रेट हाइबदी डीसी ऑफिस तो इना ट्रांसफर तौरखी भोपाल की डीसी कमिश्नर अदुना हाइरई हौजिक भोपाल दा लैरिबा यूनियन कार्बाइड फैक्ट्री हाइबा अदुदगी हु चेनबा गैस लीक ओइरक्ले पाव सिताबा मतमदा जनरल मैनेजर राती पांडे करी वा हाइगदबनो हाइबा फावबा खनफम खलमदे ngahaktang tuminna leiraba matungda staff sing adu hairi भोपाल दा फैक्ट्री अमदगी हु चेनबा गैस लीक ओइरक्ले मफम अदुदगी मियोइसिंग मथ्वाइ हिंगनबा चेनाख्रे मसी मथंगदा जनरल मैनेजरना बेनेडिक्ता अमहंगलई भोपाल दा थुंगलगदबा करी ट्रेन लेरिबगे बेनेडिक्ना हाइरई गोरखपुरदगी लाक्लिबा ट्रेन अदु खक्ता ngasilakle अदुबु ट्रेन अदु हौजिक भोपाल गा थंगनरिबा स्टेशन सुखी सेबेनियादी यौरक्ट्री हाय
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔꯅ ꯁꯨꯈꯤ ꯁꯕꯦꯅꯥꯒꯤ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔꯅꯤ ꯔꯇꯤ ꯄꯥꯟꯗꯦꯅꯤ, ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯠꯈꯤꯒꯗꯧꯔꯤꯕ ꯒꯣꯔꯥꯈꯄꯨꯔꯗꯒꯤ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯒꯣꯔꯥꯈꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨ ꯈꯨꯗꯛ ꯑꯁꯤꯗ ꯈꯥꯝꯃꯨ, ꯃꯈꯥ ꯇꯥꯅ ꯆꯠꯍꯜꯂꯒꯅꯨ꯫ ꯁꯨꯈꯤ ꯁꯕꯦꯅꯥꯒꯤ ꯒꯥꯔꯗ ꯑꯗꯨꯅꯁꯨ ꯇ꯭ꯔꯦꯟ ꯑꯗꯨ ꯈꯥꯝꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯊꯧꯕ ꯍꯧꯈꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯔꯦꯜꯋꯦꯒꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯍꯥꯏꯔꯛꯏ, ꯇ꯭ꯔꯦꯟ ꯑꯁꯤ ꯈ꯭ꯋꯥꯏ ꯃꯅꯤꯡ ꯊꯪꯕ ꯖꯒꯥ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯒꯥꯔꯗ ꯑꯃ ꯂꯩꯕꯅꯤ, ꯒꯥꯔꯗ ꯑꯗꯨꯅ ꯎꯅꯅꯕ ꯍꯧꯖꯤꯛ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯔꯥꯜ ꯑꯗꯨ ꯍꯥꯏꯔꯣ, ꯃꯍꯥꯛꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯔꯥꯜ ꯑꯗꯨ ꯎꯕ ꯇꯥꯔꯕꯗꯤ ꯇ꯭ꯔꯦꯟ ꯁꯣꯏꯗꯅꯃꯛꯀꯤ ꯈꯥꯝꯒꯅꯤ꯫ ꯁ꯭ꯇꯥꯐ ꯑꯗꯨꯅꯁꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯔꯥꯜ ꯑꯗꯨ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯣꯔꯥꯈꯄꯨꯔꯒꯤ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯁꯪꯂꯤꯕ ꯒꯥꯔꯗ ꯑꯗꯨꯗꯤ ꯁꯤꯈ ꯃꯃꯥ ꯃꯆꯥꯕꯨ ꯁꯥꯎꯔꯕ ꯅꯍꯥꯁꯤꯡ ꯑꯗꯨꯗꯒꯤ ꯀꯟꯅꯅꯕ ꯄꯨꯕꯤꯔꯛꯂꯤꯕ ꯒꯥꯔꯗ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯗꯤ ꯅꯍꯥꯁꯤꯡ ꯑꯗꯨ ꯆꯪꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯇ꯭ꯔꯦꯟꯒꯤ ꯊꯣꯡ ꯑꯗꯨ ꯉꯥꯛꯇꯨꯅ ꯂꯩꯈꯤꯕꯅ ꯃꯄꯥꯟꯗ ꯑꯉꯥꯡꯕ ꯐꯤꯔꯥꯜ ꯍꯥꯏꯔꯤꯕꯗꯨ ꯎꯔꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯒꯣꯔꯥꯈꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁ ꯈꯥꯝꯕ ꯉꯝꯗꯅ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟ ꯌꯧꯅꯅꯕ ꯊꯧꯈꯤ꯫ ꯇ꯭ꯔꯦꯟ ꯑꯗꯨ ꯈꯥꯝꯕ ꯉꯝꯗꯅ ꯁ꯭ꯇꯦꯁꯟ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡꯗ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯃꯅꯨꯡꯗꯅ ꯁꯥꯎꯔꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯁꯤꯈ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯇ꯭ꯔꯦꯟꯒꯤ ꯒꯥꯔꯗ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯁꯤꯈ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯦꯞꯂꯤ꯫ ꯑꯟꯁꯥꯔꯤꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟ ꯌꯧꯔꯒ ꯏꯃꯥꯠꯀ ꯎꯅꯔꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗꯅ ꯏꯃꯥꯠꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯑꯟꯁꯥꯔꯤꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯉꯝꯂꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯟꯗꯨꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯔꯤꯄꯣꯔꯇꯔ ꯀꯨꯃꯥꯋꯠꯁꯨ ꯚꯣꯄꯥꯜꯒꯤ ꯒ꯭ꯌꯥꯁ ꯐꯦꯛꯇꯔꯤꯗꯨ ꯇꯝꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯀꯃꯔꯨꯗꯤꯟꯒꯤ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯆꯥꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕ ꯃꯥꯛꯁ ꯑꯗꯨ ꯆꯦꯡꯐꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯎꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯃꯥꯒꯤ ꯁ꯭ꯇꯦꯁꯟꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯈꯪꯗꯨꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯁꯣꯝ ꯋꯦꯇꯤꯡ ꯔꯨꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯃꯈꯣꯏꯕꯨ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫